Bangladesh the anti-India protest hengatlakli. Bangladesh ki Genji protest na maram oijuna government tu krabamatung lakliba February lisangani kuntarukta election pangtokadauri. Adubu maraksida Bangladesh prezana maramdamdagi tanthokraba hanagi PM Sheikh Hasina amadi atay atopa political leader kharabu India da changzafam piduna makoibu kanduna thammi haiduna Bangladesh prezasina India da waroba helakli. Bangladesh ki politics samadi trap tawbada India da matam pumna makta khutthingzilak I haina Bangladesh prezasina maral sirakli. Marak asida India gi North East state taret pusu India dagi ning tamba fangnaba honabada Bangladesh da mating pangani haina na youth leaders singna lauthorakli. Asugumba irang asi leibana Bangladesh ki khulna amadi Rajshahi leiba India gi visa application center sing security ki fibam yenglaga lonsinkre. Marak asida Sarif Osman Hadibu kaptuna hatkibagi thodokna ngarangdagi Dhaka da amuk hanna akanba protest kaya tawrakli amadi protesters singna anti India oiba slogan kaya su lauki.